ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ COVID-19 ꯑꯋꯥꯕ ꯌꯦꯡꯂꯒ ꯋꯦꯁꯇꯔꯟ ꯀꯣꯂꯦꯖ ꯀꯣꯟꯊꯧꯖꯝ ꯗ ꯅꯧꯅ ꯃꯤꯡ ꯆꯜꯂꯛꯄꯁꯤꯡ ꯃꯤꯡꯖꯜ ꯁꯦꯜ ꯂꯧꯔꯔꯣꯏ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ COVID-19 ꯑꯋꯥꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥꯁꯤꯡꯒꯤ ꯑꯃꯗꯤ ꯀꯣꯂꯦꯖ ꯑꯁꯤꯅ ꯆꯍꯤ 90 ꯁꯨꯔꯛꯄꯒꯤ ꯌꯦꯡꯂꯒ ꯂꯥꯛꯂꯤꯕ ꯀꯨꯝꯖꯥ ꯁꯣꯛ 2020ꯒꯤ BA BSc ꯐꯥꯔꯁ ꯁꯦꯃꯤꯁꯇꯔꯗ ꯀꯣꯂꯦꯖ ꯑꯁꯤꯗ ꯅꯧꯅ ꯃꯤꯡ ꯆꯜꯂꯛꯄ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯒꯤ ꯃꯤꯡꯖꯜ ꯁꯦꯜ ꯂꯧꯔꯔꯣꯏ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ Western College Konthoujam की principal na thadorok pasirol amana hai World Environmental Day 2020 ka mari lainana ngarang degi hoduna Western College Konthoujam ki governing body amadi staff sing na satharak uhai panba amadi laisar pamakal ki usara thaba ki thorum ngasi ayuk pung mapan tawa matamda college asi ki campus ta pangthokre thorum asi ki roina COVID-19 thengnabada mangjan thana thawang loriba police amadi electronic amasung print media ki mihosingda college asi ki maikai degi ngamjaba kudol pot piduna ikai kumnaba utkhi Atopa pau amadana Manipur ki Chak-hao Uttar Pradesh da Chandaoli Haina Ming Thonduna Mapal Leibak sing da Thdoknaba sem Saba Loikhre Manipur da mayau rol dagi hoduna Chak-hao asi sinaduna amadi thaduna lakle hariba Chak-hao asi Uttar Pradesh ki lofam sing da paksana thaduna Australia amadi New Zealand jauna Mapal Leibak sing da Thdoknaga chawraba senpam ama laukhidori haina Sentinel Assam ki pau amana haire Chak-hao asi Mapal Leibak sing da Thdoknaba ki kaya sing pakat pa loire haiba wafam asi Agriculture and Process Food Products Export Development Authority APEDA ki Divisional Commissioner Deepak Agarwal phongdokhibane APEDA ki Assistant General Manager CB Singhan hai Chak-hao metric ton marfudra Uttar Pradesh ki Chandaoli district da leiba lomi chhumrom na thaduna puthokani Chak-hao asi kilogram amada lupa marfu manga oigani aduga process tawraga thadorakpada lupa chamaga humpu phawba yongani haina haire Magna Makata kibada ahobagi oina Australia amadi New Zealand Leibak ta thadoklaba matung atopa Leibak kya dasu thanaba poram yatpa loire APEDA na Chandaoli district lomi singda Chak-hao asi thanaba wari sanari amadi mafam adu Chak-hao thabada yamna chanaba mafam oi loina na lomi amadi exporter singi oiba mifam amasu sinduna yonbada apanba leitana ba hotnare haina su haikhi Surya 1 block ta leiba anil singa koba mioi asin ihan hanbu oina Chak-hao thaba haukhibani anil na phongdorakpada ahanbagi oina mahakna thaki pa Chak-hao adu chemical fertilizer sing jaudana organic oiba mongda thabada mai pakhi Tungde state adu ki minister Jogi Aditya Nath na mahakna Manipur ki Chak-hao asi diabetes control tawba amasung lomi singi oina su asoba senmelon semba yagani haipa wakhalon phongdokhiba leire haire panba yabadi Chak-hao asi Manipur gi yamna ngalingay matamdagi hauna ngasi phawba sinaduna lakli sahi asigi me thadasu Chak-hao asi Manipur dagi ni haina GI tag phawba phangkhiba leikhrabani Chak-hao asi iron gi sang yamna yawba vitamin E amadi antioxidant gi saruk singchu mapung phana yawribani maki mapan ithang thangbas maku aduda anthocyanins ki sang khwaidagi yamna yawi haina akhangai sina phongdokna khre diabetes amadi cancer laina phanbada maming leiraba chinjak amadi yamna nuaitabadi lamdam asigi lehawdagi hawkhiba Chak-hao asi kanaba kya yawi amasung lomi kya ki sanmit lonchu phangedoribani khangna laingak asinasu Manipur ki lomi singda paksanna thana ba thabak paikat pasu udri isagi leijaramba kanaraba potlam sing ekoina munna sinna ba yaudabadagi atopa lamgi myo singna asopa sendal lambi ama semkhiba yabagi phibamda leire atopa pau amadana India ki confirm case lakh manga henkhre Manipur ki apunba confirm case lising maga supna marfutra nithoi shure Ngarang nungtil pung manga phawda phangba report jimpham oiraga India ki oina COVID-19 laichat asi henkiba mi ki masing lesing tara manga chatrit tara gani thoi sukhre laichat asina dahan kiba mi ki masing na lakh manga lesing tara chanipan humra gani thoi yausen khre masigi manungda lakh kani lesing marfudra taruk sahu marfu mathoi recover tawba ngamkhre Manipur ki oina so apunba confirm case lising amasukna marfudra ni thoi sukhre masigi manungda miyoi samri kunthra gani thoi recover tawba ngamkhre hauji active case da miyoi chatruk humpu leiri Awang nungpuki oina su Assam da confirm case chatruk lising taruk sapan kun Sukhre masigi manungda lising marijani ni funi pan recover tawba ka loinana lising ani chatruk humpu active case da leire Tripura ki oina confirm case lising amaga chong kuthra ga mathoi leibagi manungda lising amaga sumna humpu gani thoi recover tawba ngamduna active case ani humpu gani pan leire Mizoram ki oina apunba case sama gani funi pan leibagi manungda mioi ni futare recover tawduna sama ga sumna ama active case da leire Nagaland ki oina da apunba case sahum marfu taret leibagi manungda sama ga humpuni thoi recover tawduna sani kunmaga active case da leire Amromda Malingu oina laisat asina sihan kiba mi gi masing lakh mari lising marfudra tare changwa sukna taruk sukhre confirm case na
लाख मरफुद्रा मापन लिसिंग कुथ्रा मथोई चौगा तरागा मापन सुख्रे मालेम को लाइचत असिन अचौब चाइथें पीरिबा लेबाक सिंगी मनुंगदा US ना मंगजल थारी हजुक फाबदा USA दा लाइचत असिन चेनकिबा मीगी मसिंग असे लाख अमगा लिसिंग कुनगा तरेट चटुकनिफु सुख्रे अपुन बकन फाव केस ना लाख कुनमगा लिसिंग यांखै गहुमदोई सुमना हुमफुगनि पान यौख्रे हौजुमकी ओइना इंडिया ना COVID-19 ना सोखलबा लेबाक सिंगी टेबल टेली दा मरी सुबदा लैरी अनि सुबदा ब्राजिल अहुम सुबदा रशिया लेबाक सिंग असि लैरी अरोइबदा कंटेंट सिंग असि के मरोइबा पाउ खरा असि बो दोनजरिबा मणिपुर लोकेल न्यूज यूट्यूब चैनल अमदे फेसबुक पेज असि यंबिरबो पुनमुक पथा कचरी लोइना चैनल असि नादोम दा कानरबदे सब्सक्राइब लाइक एंड शेयर तौबा कॉपी कुनो पुनमुक पो अमुक हन्ना थगचरी